Khaba noklaga nungsibi nang ngasidi aigi oirani. Laija thongdu hangdoknaba hotnai khabana makhuttu chingaga phamungda inki. Inbagi saphudu kankibana kangtholduda laija makoktu yeshinkhre. Khaba nisaga loina hankhre. Laija bu kaurai. Laija tamallaktabadai khaba laija bu hatke haina khankhre. Maramdi sidaba taragadi wawa launarakani khanna utup ama pairaga laijagi makokta haidaki. Yeng haidre mataudo matamduda Linda laijabu kauduna jangai. Laija thong si hangune. Si haina kaurai khabadi pakhatkre. Linda laijana tamalaktabaduda tungkramalin he. Si haiduna thongnau romda yengai. Ure laijagi oireba phibam. Khabana leptuna pakhatna laibadu ubada Lindana mi hale kana lege mi hale. Si haiduna lauraki khaba chen khige tawi maraibak thibadagi chen bangam khidre police ta pikre. Linda macha laijabu nungside haijarabasu nungsibadi adum poi ningamdaba mayamduna machagi asiba hakchangdu kolaga kappanatana upai laikide lakpasu adumangai ningamdabana thalle mahakshu. Somdana Riki Manipur yorai mayum hek yobaga Pirol pau hongdabida thokhige tawbaduda mama Ritana hangai kaidano lakpada sumangairi. Riki nokphet tawraga namong nupi lauruge. Rita harauna haima asing bairo hoima chaleko gari do phajana thauko imaudo phajabanida mapabungda call amta tawkhige nga leiro na haikige. Riki laijada call tawi adubu opta lay wakhalda khalli chen phau sentry phone off thamana hale aige abi manusibisi. Si hairaga wakhal nungaina gari do thaurai sum thaurakpana yaurai. Ure laijagi yumda phingau setpa mayamdu ubada Riki padi pakhatli ma pakhatna changai saubusu leirambadu ubada Rikina tatawa kana kaidorage ibongo hairaga kappi. Riki khangningbana tachauba kaidorage me nanaugi chingnabase ko halo ichan laijdo ekhoi mayambu thadoktuna chatkre. Riki panthaba tawdana laijagi thawa yaudraba hakchangduda nomduna kawi. Abema se tabro se abema nang dadabu ngaibada waraba nang dada nang bulo laklabane abema se nang dada da ngasi nang na chaningba lehani haikidaine se hogalo abema dada na nang bu thadokani ne yang wajaramdaine aduga nang na dada bu thadoknaba abema nang dada bu sungairabu yadro dada sulake dada gi abema nang ya warabo dada ngaibada. Riki gi mataudu ubada mittagi pi takhidaba yaunaramde. Asumna laijagi mathau pangthokpa loirami khabasu mapunsi supa jailda leinaba haiduna haikhre. Matamdi somhauki Riki kaptuna adum lei nongma laijana haikhibadu ningsingai dada aigi punsidi nangine ado aina matang chadana leikhidaba thoklabadi dada atopa nupi yengena khalabasu aige sakmana bidu oina yingbiuko. Abema aigi abema natana sakmana bi amata pamde karigi nang adumain harino dada bu thadoktuna nang chachiba yari. Dada nang dada gi abema ibu adum nungsibiuko aibu kawbinuko. Riki gyan lai aduga kapthorai abema aigi abema bu yam nungsiye ai sunatung ilage ai hingduna leiba pamlaktre. Adu hairaga thauri ama paiduna ukhong amada laklami. Thaurido langkhatlaga yange tawbaga tunglomdagi nupi amana Rosina kaino ngawrabu nungdangsida aigi abemagi manakta chatlage chatpa yari. Si hairaga thaurido mulli. Rikina Rosida yenglui mani mahakni pura laijani sab hek manai. Rosi kaplaga kaigi sidoino aisu hingbagi kanadraba mine aisu siruragena laklabane aduga nangshu aisige khana lakpane punsise amukshu pamurai mapok tare lei haibase
ꯂꯩꯕ ꯅꯠꯇꯦ ꯄꯣꯛꯎ ꯌꯥꯔꯔꯣꯏꯗꯕ ꯃꯄꯣꯛꯁꯤꯕꯨ ꯀꯔꯤꯒꯤ ꯉꯥꯏꯉꯝꯗꯅ ꯁꯤꯗꯣꯏꯅꯣ? ꯔꯤꯀꯤꯅ ꯅꯪꯅ ꯀꯩꯒꯤ ꯁꯤꯗꯣꯏꯕ? ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯇ ꯉꯔꯥꯡ COVID-19 ꯅꯥꯔꯦꯅ ꯄꯨꯈꯠꯈ꯭ꯔꯒ ꯁꯤꯔꯦꯅ ꯍꯥꯏ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯒꯦ ꯇꯧꯕꯅꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯥꯁꯨ ꯅꯥꯗꯅ꯫ ꯔꯤꯀꯤ ꯔꯣꯖꯤꯒꯤ ꯃꯑꯣꯡꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯛꯏ ꯗꯣꯡ ꯗꯣꯡ ꯉꯥꯡꯊꯣꯔꯛꯄꯗꯨꯗ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯛꯏ꯫ ꯔꯣꯖꯤꯅ ꯑꯃꯨꯛ ꯑꯗꯣ ꯗꯗꯥꯅ ꯀꯩꯒꯤꯅꯣ ꯁꯤꯗꯣꯏꯁꯤꯅ? ꯔꯤꯀꯤ ꯗꯗꯥ ꯀꯧꯔꯛꯄꯗꯨꯗ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯔꯣꯖꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯌꯨ ꯗꯗꯥ꯫ ꯔꯤꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯈꯤ꯫ ꯑꯩꯒꯤ ꯑꯕꯦꯝꯃꯗꯣ ꯅꯪꯒ ꯁꯛ ꯆꯞ ꯃꯥꯟꯅꯩ꯫ ꯔꯣꯖꯤ ꯉꯛꯅ ꯍꯥ ꯑꯁꯦꯡꯕꯩꯔꯣ? ꯃꯥꯅꯦ꯫ ꯁꯛ ꯃꯥꯟꯅꯕꯤ ꯅꯪꯗꯤ ꯗꯗꯥꯕꯨ ꯊꯥꯗꯣꯛꯑꯝꯃꯅꯨꯀꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯔꯣꯖꯤꯕꯨ ꯀꯣꯜꯂꯒ ꯀꯞꯄꯤ꯫ ꯔꯣꯖꯤ ꯔꯤꯀꯤꯒꯤ ꯃꯇꯧꯗꯨꯗ ꯔꯤꯀꯤꯕꯨ ꯅꯨꯡꯁꯤꯔꯛꯈꯤ꯫ ꯔꯣꯖꯤꯅ ꯗꯗꯥ ꯊꯥꯗꯣꯛꯑꯣꯏꯌꯦ, ꯑꯩꯁꯦ ꯗꯗꯥꯒꯤ ꯑꯕꯦꯝꯃꯗꯣ ꯑꯩ ꯑꯣꯏꯖꯒꯦꯀꯣ꯫ ꯔꯤꯀꯤꯅ ꯁꯛ ꯃꯥꯟꯅꯕꯗ ꯅꯠꯇꯦ ꯄꯨꯛꯆꯦꯜꯁꯨ ꯃꯥꯟꯅꯩ ꯑꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯈꯤꯕꯗꯣ ꯅꯪꯒꯤ ꯁꯛ ꯃꯥꯟꯅꯕꯤꯗꯣ ꯐꯪꯂꯦ꯫ ꯂꯥꯏꯖ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯌꯦꯡꯊꯖꯔꯒ ꯃꯕꯨꯛꯅꯤꯡꯗꯨ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ, ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯍꯩꯖꯕ ꯅꯠꯆꯗꯦ, ꯁꯤꯈꯤꯕ ꯑꯃꯗꯤ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯁꯩꯊꯥꯖꯕ ꯅꯠꯆꯗꯦ, ꯄꯨꯝꯅꯃꯛ ꯔꯥꯏꯇꯔ ꯔꯤꯁꯥꯅ ꯁꯥꯒꯠꯂꯒ ꯏꯖꯕꯅꯤ꯫ ꯃꯌꯥꯝ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫